Lakhipuronline puthokchaba January gi tang 13 ningthau kaba numit ki Khomjinba Pao tabirase. Ahanbada maroi Pao Waksingi ani suba nongmaijingda chahi gi pangthoktuna lakiba khoirakpa irel umang laikhubam gi irat thoram pangthokre. Ahum suba M Dep Singh Memorial Academy Badminton Championship loisinkhre. Mai paklaba singda manamathum yenthokre. Manipur amasung mapan Manipur gi aiba aibi singda tongan ba mana lanthokpada Tripura amasung Assam gi aiba aibi sing yaure. Agartala Putiba Lai Harau Bangasi loisinbagi thoramda Tripura gi Chief Minister Biplop Kumar Deb saruk yargani. Amasung Assam da miwai lising ani ga chatret kasubna mapan gi masada COVID gi anuba case thengnakre. Positive oibagi chang chada 9.8 oiri. Haujik mapung oiba pau tabirasi. Waksingi ani suba nongmaijingda chahi gi pangthoktuna lakiba khoirakpa irel umang laikhubam gi irat thoram ngarang pangthokre. Kasar jila gi Barak turel maril gi ithat macha madalaiba khoirakpa irel umang laikhubam asi chahi kaya gi mamangdagi iratuna lakibani. Adubu chahi gi isingi chawna maram oiduna khubam gi phiban adumadum soksilakpadagi thangnaba chingi napom amada haukiba lising ani ga mangatagi haujik leiriba anoba khubam asida irat pa hauki. Khudna honba hida yamdrabada pung ahumrom aduga engine panba hidana pung amarom changna kilometer 10 rom Barak marilda nongpok pangna haigalaga khubam asi leiri. Khubam asi ahanbada wakching nongmaijing marimakta pangthoklambani adubo khoirakpa irel umanglai khubam ngak selupna wakching gi ani subon nongmaijingda subchinduna nongmagi oina irat thorom pangthoktuna lakhi. Irat thorom masiga mari leinana khoirakpa irel umanglai ngak selupki president ngangom niranjanna asumna phongdorokhi. Haiba thorom masi sahi oina wakching thagi ani subon nongmaijingda ase pangthoi. Haiba thorom masida pege ramnam sam asargi nato sulatna Manipur Tripura Sinatana Bangladesh gumba Myanmar di hawga yauri hariba kubam mase nepalite yekhoi yamna luruba kabamani maramde mase tege thokhiba nite ge kwari ga mari ninaba seite tinta koda junthongiba gumba gumma hansu tapi hogi bachaite tinta koda hogi nite sina awana adum jang matungda nangana matamda haiba matam simaktada palapa kuba adumba athuba mana mai misanga loinana masida chaidanguna lagi ani gokuba maina kangariba baratu gi yai matada ithat amada liba adum khalamdana aduda pagi chingu apanabu thoni jaduna Manipur bu kamai tawduna pai Mari mukutu kange hadna tumu anubu yani kiba tumu dula kiba bunyi hadna asal naluna hanaba bunyi adamai tawduna pena hari bala kimse sangwa chalna anu mo hona jabni semba dala sabada mayam wali pagi hayam khomsida manipur ke art and culture department su khokiba tahi amani degi asida sin hadina ba adunga proposal kya effect lemi adunga COVID-19 mari maramna asisi ba kembang sen kya asina koi masida pandi lakwa me sin samai toraga asida nuwa hende ya ba asin bhajan ba ya ba khawon kya teng sai ka ta moto kan asin la masida bhajan ba onde wa na asin ya yi thonda nang la chu ka sinti zena ma ona ai myam ba konjeri Matungda Oja Bagindro hoy Oji Hidim Goja Kalachan hoy Oji Inau Kolom Jidona Engonda Sidi Jarroy Lam Sem Tang Ama Pida Jarroy Mun Khasya Goraga Mai Khasya gi Khas Lam Singdo Aina Loina Singdo Pidaga Ado Se Lam Semoji Lowni Adona 1998-99 Sahi ni se COVID leidna ako ngata sambat charat pasing nganghide anak di COVID sana kayong later update ako karat sambat hena sambat sagat kain khal masi lai kuramba lakpa ni masing ase yam handaba nati haidana haijeningi tabu aikoina chahi gi masida irat thoram pangthok chari basida Manipur sarkar gi thong dasu Assam sarkar dasu aikoina thamjani madi hariba
मफम असे ही नतना मफम असिदा जौब ngamdaba adugumlaba angakpa isorgi khubam amani hadi lawje maram aduna mase akhoi heritage sama hoina samganingbagi asase Manipur Sarkar da jiribamgi simairana liching biduna lakpiba matamda su akoi khangan jagrabani do makoi su masiga revenue village na Kasar district ki makhada leiba aduga makoi na Manipur gi area ogiba marmaduna mase ani sigi apunba khongjang amadi mathautai January ki tang tara ni thoidagi Kasar gi Binakandi Part 2 da chatharakiba ahum suba M Dep Singh Memorial Academy Badminton Championship thangjenmit January gi 15 da loisinkhre mana mathum yen thokpaga loinana loisinbagi thoramda Prasanta Chaudhuri DSA Badminton Ex Coach Y Nadia Chan Retired Headmaster Kabugonj High School L Punsi Singh PH Jyotindra Singh PH Ruth Johan Singh Principal Asapal English School Retired Major PH Manidhon Singh Headmaster Moirangtem Dep Singh Memorial Academy na chingba miyoi singna daista phamki championship asida mai pakraba sanaroi singda trophy ga loinana sel gi mana khusinaki sanaba asigi ladies open doubles da TH Debita Chanu Sribar P Gloria Irin Binakandi Part 2 na winner aduga Christina Mar Fullertol Pooja Setri Fullertol na runners up Under 13 boys single da Rishi Chutia Silchar na winner aduga Chinglemba Sipurna runners up takhi Under 13 boys doubles da Binit Singh amasung Birju Singh Binakandi Part 2 na winner aduga L Lamjingba Binakandi amasung Ranjit Das Binakandi na runners up takhi Under 18 boys singles da Sisal Sarkar Silchar na winner aduga M Inaucha Singh Binakandi na runners up takhi Under 18 doubles da Sunan Singh Binakandi Part 2 amasung M Yaithoiba Singh Binakandi Part 2 na winner aduga M Inaucha Singh amasung Roshan Singh Binakandi na runners up takhi veteran men's doubles da Y Milanjit amasung Premjit Singh Silchar na winner aduga Robindra Singh amasung Manilal Singh Sribar na runners up takhi opens men's single da Olok Sinha Silchar na winner aduga Bonep Sinha Silchar na runners up takhi open men's doubles da Olok Sinha amasung Bonep Sinha Silchar na winner aduga Amit Kanta Singha amasung Rahul Singha Sribar na runners up takhi Sahitya Seva Samiti Kakching Manipur gi Yankhai Manga Suba Mampok Kumun nga mari lenana Kakching Phau Supang Laikai da Library and Information Center Auditorium da pangthokiba thorom amada Manipur amasung mapan Manipur gi aiba aibi singda tongan mamana lanthokiba da Tripura gi saknairaba aiba Langonjam Birmangol da Jendrembam Surlota Puruskar piduna ikai khumnakre magi usin haiba warimacha lariga sigidamak mana asi pibani mana asi Jendrembam ongbi tabopina katpani aduga Kasar gi saknairaba aiba Academy Award Naurem Bidyasagar da Khetri Mayum Chauba Translation Award aduga Moirangthem Sobita da Khetri ongbi Nolini Devi ningsing mana piduna ikai khumnakre Thorumadu Seva Samiti gi President Kongba Yengkhomna Thorumapu DM University gi Vice Chancellor Professor N Rajmohan na Chief Guest aduga Sahitya Academy Manipuri Language ki Convener N Kiran Kumar na Guest of Honor oike Agartala Puthiba Lai Harauba ngasi loisenbagi thoromda Tripura gi Chief Minister Biplop Kumar Deb sarugyagani COVID na maram oiduna handaki lai haraubagi thoromasi akanba COVID ki chana pathap na maram oiduna khara tensil labasu Chief Minister Biplop Kumar Deb ngasi January gi tang 13 numidang pung 3 tabada Obhoynagar ibudo Puthiba lai khuramba lakpaga loinana thoromda sarugyagani lai harauba committee ki chairman N Niranjan na thoromapu oiraga Tribal Welfare Minister Meber Kumar Jamatia Tripura University ki BC Professor Ganga Prasad Presena chingba saknairaba miyoi singna sarugyagani Puthiba Welfare Society ke Secretary Sinam Deepak Kumar na taramna okpagi warol pigani ngarang nongmaijing numit ki numidang pung 3 phawbada lai haraubagi thorom chinglemna chathaki haina Agartala dagi RK Tarunjit na paudam lagle
Asamda haukiba pung kunmarida mioi lising ani ga chatret ka subna mapan gi masada covid positive oiba thangnakre masigi manungda Kamrup metro da chamapan ga tarani thoi aduga Kasar jila da mioi chama ga yangkhai mapan gi masada covid positive oiba thangnare hairi positive oiba gi chang chada nipan da samik mapan oiri ngarang lai chat asina mioi manga sikiba ga lenana sikiba gi masing lising taruk chani ga subna taruk sure Manipur gi haksel loisang na thopa paw matungina mioi chani ga humbutra mapan gi masada ngarang Nauna COVID-19 positive oiba thangnakre positive oiba gi chang chada 13.3 oiki laina asina ngarang mioi ama sikiba ga loinana sikiba gi masing lising ani subna 15 sukre Aroibada maruoiba paw amukhanna Waksingi ani suba nongmaijing da chahi gi pangthoktuna lakiba khoirakpa irel umang laikhubam gi irat thoram pangthokre Ahum suba M. Deb Singh Memorial Academy Badminton Championship loisin kre mai paklaba singda manamathum yenthokre Manipur amasung mapan Manipur gi aiba singda tongan ba mana lanthokpada Tripura amasung Assam gi aiba sing yaure Agartala Putiba Lai Harau Bangasi loisin bagi thoramda Tripura gi Chief Minister Biplop Kumar Deb saruk yargani amasung Assam da mioi lising ani ga chatret ka subna mapan gi masada COVID ki anuba case thengnakre positive oibagi chang chada 9.8 oiri Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare